State asida houjik oiriba law and order gi pheebam asaga loinana makha tana pamdaba thodok thoktanana ba amadi miyoibagi punsi amasung lanthum manggadabagi kananaba laukhatpa section thorangi manung chana state asida ngase nungthil pung ahom dagi thasigi tang tara mangagi nungthil pung ahom taba phaoba numit manganigi internet amasung mobile data servicing Thingjinkhre Hiramasiga Mari Lenina ngasi Manipur lenga ki Joint Secretary Home Dr. Mayengbam Betona thokiba order magi matungina state asida law and order kahellakpa bhaptanadaba thodok thoglakpa yaba amasuk hingsa thokhanduna punsi amadi lanthum mangan tagan bayaba messages photo amadi video clips social media platforms da sandorokpa yaba ya kiba leibana internet amasung mobile data service Thingjinkhre gi wari basilo kibani Athing basigi manungda lease line VSAT broadband amasung BVN service su yawgani loinana pungkun gamari gi manungda athing basi chatnaba hogani hairi